ꯇꯧꯕꯤꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯞꯄꯣꯔꯇꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯀꯣꯡꯒꯣꯟꯖꯔꯤ꯫ ꯑꯗ ꯈꯜꯂꯛꯄ ꯏꯁꯩ ꯑꯣꯖꯥꯒꯤ ꯏꯁꯩ ꯑꯃꯅꯤ ꯑꯃꯁꯨ ꯈꯟꯕꯤꯔꯛꯄ ꯌꯥꯎꯏ, ꯑꯗꯣ ꯑꯣꯖꯥꯒꯤ ꯈꯜꯂꯛꯄ ꯏꯁꯩꯗꯨ ꯑꯩ ꯁꯣꯏꯗꯅ ꯊꯧꯕ ꯇꯧꯖꯒꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯇꯥꯔꯦ, ꯑꯣꯜ ꯇꯥꯏꯝ ꯐꯦꯚꯣꯔꯥꯏꯠ ꯑꯣꯖꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛ ꯃꯌꯥꯝꯒꯤ ꯊꯧꯕ ꯇꯧꯖꯒꯦ꯫ ꯁꯨꯡꯉꯝ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯕ, ꯂꯥꯏꯛ ꯇꯧꯕꯤꯕ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯝꯕꯤ ꯅꯪꯗꯤ ꯑꯣꯏꯔꯨꯔꯣ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ꯫ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯝꯕꯤ ꯅꯪꯗꯤ ꯑꯣꯏꯔꯨꯔꯣ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ꯫ ꯂꯥꯞꯈ꯭ꯔꯕꯤꯌꯣ ꯇꯥꯝꯈ꯭ꯔꯕꯤꯌꯣ ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯩ ꯃꯥꯡꯗ ꯅꯥꯊꯩꯈ꯭ꯔꯕꯤꯌꯣ ꯀꯥꯏꯅꯈ꯭ꯔꯕꯤꯌꯣ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯅ ꯅꯤꯜꯂꯤ ꯅꯥꯞꯄꯗ꯫ ꯂꯥꯞꯈ꯭ꯔꯕꯤꯌꯣ ꯇꯥꯝꯈ꯭ꯔꯕꯤꯌꯣ ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯩ ꯃꯥꯡꯗ ꯅꯥꯊꯩꯈ꯭ꯔꯕꯤꯌೋ ꯀꯥꯏꯅꯈ꯭ꯔꯕꯤꯌꯣ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯅ ꯅꯤꯜꯂꯤ ꯅꯥꯞꯄꯗ꯫ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ? ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ? ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯝꯕꯤ ꯅꯪꯗꯤ ꯑꯣꯏꯔꯨꯔꯣ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ꯫ ꯋꯥꯔꯕ ꯄꯨꯟꯁꯤꯗ ꯆꯩꯅꯥ ꯄꯤꯔꯝꯂꯒ ꯊꯃꯣꯏꯗ ꯃꯩꯁꯥꯛ ꯍꯥꯞꯂꯝꯂꯒ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯅꯕ ꯅꯣꯛꯄ ꯉꯝꯂꯤꯕ? ꯋꯥꯔꯕ ꯄꯨꯟꯁꯤꯗ ꯆꯩꯅꯥ ꯄꯤꯔꯝꯂꯒ ꯊꯃꯣꯏꯗ ꯃꯩꯁꯥꯛ ꯍꯥꯞꯂꯝꯂꯒ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯅꯕ ꯅꯣꯛꯄ ꯉꯝꯂꯤꯕ? ꯈꯨꯝꯂꯝꯗꯕ ꯀꯌꯥꯅꯤ ꯄꯥꯎꯈꯨꯝ ꯍꯪꯖꯔꯨꯕ ꯀꯌꯥꯒꯤ ꯋꯥꯍꯪ ꯂꯧꯊꯕꯗ ꯀꯅꯥꯒꯤ ꯁꯤꯔꯣꯜ ꯆꯝꯂ ꯊꯃꯣꯏ ꯈꯪꯕꯤꯗ? ꯈꯨꯝꯂꯝꯗꯕ ꯀꯌꯥꯅꯤ ꯄꯥꯎꯈꯨꯝ ꯍꯪꯖꯔꯨꯕ ꯀꯌꯥꯒꯤ ꯋꯥꯍꯪ ꯂꯧꯊꯕꯗ ꯀꯅꯥꯒꯤ ꯁꯤꯔꯣꯜ ꯆꯝꯂ ꯊꯃꯣꯏ ꯈꯪꯕꯤꯗ? ꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯔ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯔ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ? ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯝꯕꯤ ꯅꯪꯗꯤ ꯑꯣꯏꯔꯨꯔꯣ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ꯫ ꯁꯛꯈꯠꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯀꯥꯏꯅꯕꯩ ꯃꯩꯁꯥꯛ ꯐꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯅꯪꯒꯤ ꯅꯐꯝꯗꯗꯤ꯫ ꯀꯥꯎꯕ ꯇꯝꯂꯣ ꯑꯩꯒꯤ ꯋꯥꯈꯜ, ꯀꯥꯎꯕ ꯇꯝꯂꯒꯦ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯁꯛꯈꯠꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯀꯥꯏꯅꯕꯩ ꯃꯩꯁꯥꯛ ꯐꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯅꯪꯒꯤ ꯅꯐꯝꯗꯗꯤ꯫ ꯀꯥꯎꯕ ꯇꯝꯂꯣ ꯑꯩꯒꯤ ꯋꯥꯈꯜ, ꯀꯥꯎꯕ ꯇꯝꯂꯒꯦ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯕꯤꯗꯥꯏ ꯄꯤꯔꯒꯦ ꯅꯣꯛꯅ ꯅꯣꯛꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯕꯤꯗꯥꯏ ꯄꯤꯔꯒꯦ ꯅꯣꯛꯅ ꯅꯣꯛꯅ ꯍꯧꯈ꯭ꯔ ꯊꯧꯗꯣꯛꯁꯤꯡꯗꯤ ꯃꯪꯂꯥꯜꯗ ꯇꯤꯟꯈ꯭ꯔꯁꯅꯨ, ꯃꯪꯂꯥꯜꯅꯤ ꯃꯪꯂꯥꯜ꯫ ꯈꯨꯝꯂꯝꯗꯕ
ꯀꯌꯥꯅꯤ ꯄꯥꯎꯈꯨꯝ ꯍꯪꯖꯔꯨꯕ ꯀꯌꯥꯒꯤ ꯋꯥꯍꯪ ꯂꯧꯈ꯭ꯔꯕꯗ ꯀꯅꯥꯒꯤ ꯁꯤꯔꯣ ꯆꯝꯅ ꯊꯃꯣꯏ ꯈꯪꯕꯤꯗ ꯈꯨꯝꯂꯝꯗꯕ ꯀꯌꯥꯅꯤ ꯄꯥꯎꯈꯨꯝ ꯍꯪꯖꯔꯨꯕ ꯀꯌꯥꯒꯤ ꯋꯥꯍꯪ ꯂꯧꯈ꯭ꯔꯕꯗ ꯀꯅꯥꯒꯤ ꯁꯤꯔꯣ ꯆꯝꯅ ꯊꯃꯣꯏ ꯈꯪꯕꯤꯗ ꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯔ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯃꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯔ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯝꯕꯤ ꯅꯪꯗꯤ ꯑꯣꯏꯔꯨꯔꯣ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ ꯂꯥꯞꯈ꯭ꯔꯕꯤꯌꯣ ꯇꯥꯝꯈ꯭ꯔꯕꯤꯌꯣ ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯩ ꯃꯥꯡꯗ ꯅꯥꯊꯩꯈ꯭ꯔꯕꯤꯌꯣ ꯀꯥꯏꯅꯈ꯭ꯔꯕꯤꯌꯣ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯅ ꯅꯨꯜꯂꯤ ꯂꯥꯞꯄꯗ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯝꯕꯤ ꯅꯪꯗꯤ ꯑꯣꯏꯔꯨꯔꯣ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ Thank you.